Mieng tabiri basabu ahamamutla kurumzari housing maruiba pauda Fire Service Day amasong week observation tharam pangthokre Kangai Economic Development Organization kedoge taratare suba mapokuman tharam pangthokre loinana INS Impal haina mingthanba mission destroyer launch tokre housing pausan episode Fire prevention is better than firefighting haiba thimda haukiba April ki tam taramari dage hauraga chatharakiba Fire Service Day amasong week observation lisanani taramapanga mari lenana kaksang Fire Service ki kanguna sindana Fire Safety Awareness Program kam demo ngasi Victoria High School kaksang na pangthokre Scholar sige headmaster ke SI Ranjan Oza Singh Mahiroi Singh amadi guardian Singh na sarugya kiba tharomduda Fire Service Headquarter Imphal ge sub official Jilana Maheu Lampok thoktanaba amadi thorapa matamda karamna Mutarkane haibagi matangda wangangki Kaksing Fire Service ke OC ke thampo lamkangna lusenba firefighters na gas thau yauna mai chaklakpa matamda karamna mutarkane haibagi matangda demonstration tawduna taki hairi Ngasi More 1 number 7 da Western Science School ge ground so More Fire Service Substation amade bachelors Youth Welfare Association anina kusamnaduna Fire Service week observation tharam pangthokre Fire Service week ka marilainana school aduke mairoi singda firefighters singna seasonariba kuso khulai sing seasonabagi mong mato tapi tambe bagaloina demonstration tawtuna hotki Ngasiki tharomatada More Fire Substation ge official in charge CS Thanatomba Eastern Science School ge headmaster Samo amade atai Oza Singh yauna pangthokki CS Thanatomba OC More Fire Substation MFS na More asi yamna saba mafam amo oibana maheu longpok thokpa yabaki sang yamna wangbana More da leiba praja khudimangna maheu longpok tholokpada Matau karamna kangadage haibagi matang amade Fire Service week asiga mari lenawa wafam ke amasu pongthokhe All Manipur Student Union Amsuna Jiribam District ke manung hansinna leiba Barak Circle da leiba school singda koina chatuna yengsiluroba matamda school singi staff oza infrastructure wat badanatana oza sing laktabadage Vodankhal Government Upper Primary School dadi locality Miyoi English so haitaba Rohit Chandra Das Kauba nupa amana room mamada class 1 dagi class 6 pauba punna laidek takpiraga lerambasu thengarake nasage khongsadada L Ranbir Student Volunteer Committee AMSU Headquarter Imphal Marangthem Praveen Joint Secretary AMSU Headquarter Imphal M Abdul Hakim Vice President AMSU Headquarter Imphal ga loinana AMSU Jiribam District Committee ke President Y Sanjib Su Khongsat Adada Sarvyaki Anbada Sotobekra Government Junior High School Changlaba Madungda Bodankhal Government Upper Primary School da Changduna Yangsinki Masaki Matungda Borobekra Government High Secondary School da Chu Chatuna Yangsinki Khongsat Adada Sarvyaki ba Makang Mayong Abdul Hakim Vice President AMSU Headquarter na pongdokibada ngasi aikoina Lagliba Khongsat asida Sotobekra High School da yengsin jarubada yamna phibam sokna amade yamna wana satri satri singna ladik tamba thingarakhe School ge infrastructure staff oza madiksa na leitabana maram oiraga satri singda owabakya pire aduga Bodankhal Government Upper Primary School da headmaster Laram Tabatanatana Oza staff Amapawwa Leitabana locality Rohit Chandra Das Kauba English Hitaba Mui Amana class 1 dagi 6 Pawge Angang Sing Pumba room Amada English subject Takuna Leramba Asida Ngasigi Oina School Asi Suti Tadok Sabani Haina Podoki Mong Sadar Lerapa Zinka Sumba Pibam School Sida School Lama Lady Haibagi Pibam Malatraba
संगोंदौना लेरक्लबा सुंब फिबम अमा लाप तारगदी छात्रसिंग लाइक तंब कारकनी निंगदे कासु कारक निंगोय अमदी अंगांग दि लेरगा ओजा लाक्तबा हाइबसे यामना खुदोंग थिनिंगाय मसगनी छात्र ओजा सिंगना तोलो फ्री द लौरगा अरे तोलो तुखकी खल्लगा खंग सरेंडर तौबिरो अदुदुगा अखोगी ओजा ओइबा ngamगदबा मीसिंग खनबिरो ओजा ओइगदबा मीसिंगना लाइकसिंग ताहनबिरो Kongsat atu ki matangda Moirangthim Province Joint Secretary MSU Headquarter Imphal na sumna phongdoraki ngasi aikoi ge Kongsat asi school ke ada changzaru brada Soto Bekra Government Junior High School da headmaster natana topa oza mata school da karaklamde infrastructure jo matik sana leim dapatana ladik tampam asi sand leipam amagom mairo shinna leiba thingnare Amaramda Jiribam ZEO na school sing asi yangsen bagi mahuta makoigi chokre konduna amadi school sing da leizaba oza sing so makoina ZEO office da staff oina sisna bagi pauso aikuna phangle asigumba gi matangda MSU Jiribam district committee na madam kya gi mamangda yangsen ki basu leire maram maduna mari leinaba authority na yangsen bi haiki makatana mahana haiki bada aikoina Makatana Yangsenba Chatpada Bodhankhal Government Upper Primary School Sida English Haitaba Rui Chandra Das Koba Nupa Amana Room Amada Class 1 Dege Class 6 Pau Bagi Satra Singh Punna Room Amada Pamanduna Lairik Takpiraga Lerumpa Ase Laibak Tibini Ngasi Ayu Angamada Imphal Jiri Lambi National Highway 37 Ge New Kaibun Daida Sakangdaba Mirsina Nan Manipuri Ani Halaga Humdalom Lay Sidagaleram Kebanan Manipuri ani adu meter samarom lapna tongan taragaleram kebane hairi makoyani ge masada sekap ke dakpham sing tabatanatana mamaida maine sakhibagi mafam lei makoi ani ge manungda mioi amadi masada setpa phi yaramdre makoi ani ge maming matha khambang ngamdabatanatana kanana karigidama mafam aduda puraglaga halam khibano haiba chapsana khambang ngamdre Asiba haksang animal tau sem police ke kambo amana lokalaba matung Zenims ke mokta postmortem ke dama thamlam le thodo basagi matangda police na case amal lokatuna tibahum bagi thabak chataba hokre hairi Amaramda lambida taduna leramba electric man wire nelubadagi nupa masa ama maina singduna sire mabu kannaba honaba masin manau ani amaso maina singbadagi lakanari thodo basagi ngase ayo Ukhrul district ke Pongyar subdivision ge Falang amadi Godakul ani ke marakta thokibani abethiba thodo aduda lekhidraba nupamsa adu MK Tonthang Jai Taranithoi apokpa Roki Falang Khurdagini mag hause Pongya Tribal School da class 4 tamliba mahiroine Good Friday amadi Easter holiday leibana Goda village da leba maboki yumda chaluraba matung halapagi lambida thodo adu thokibani Falang amadi Goda village ani ke marakta ST line tatuna lerambada neslubudagi MK Tonthang maini chingkibani mabu kanaba honabada mahaki mamanamba ngahanthem jazo apokpa ningraisen jazo amadi poikui jazo apokpa malumsang jazo machimanang thopa anisu maini chingbadagi lekana khrei manung hanjinba amadi hospital ge khudong saba matik chana leiteba maramna angang ani adubo lekana naba honabada awaba mayuna ke Ukhrul district headquarter dagi ambulance nursing ba tharang toraba matung angang ani adu makatana laikana nabagidama mafam adudagi pukhalakre hairi hauju pawa electric wire adu mataw karamna talam libano haiba khambang amri hairi Central Agriculture University Lomphel ge Vice Chancellor Professor M Premsena haikre hauju ge matamda ishana isabu thabak bisa bagalena atokba thabak su tokbi yai ekhoi su ima singna pulapani Kedogi ichin inong sangso ima singi seba tobani kedona pakhali batabuse Central Agriculture University kauga MOU sign tomnaraga thabak phangdriba miyosingda multitask youth onthokna tongan batabuk sing tobani wafam singase Kanglei Economic Development Organization kedogi taranithoi suba mapokuman thorom khwaidamband ima kaitel number 2 Imoino ima kaitel da paktopa tharumda athoiba mitungi waralda Professor M Premsena phulokibadi ana makata kibada thabak phangdriba nahasing ase tongan bai hidamda haibadi agriculture gi line da chengom thabadasu oiro koi yokpadasu oiro asathau sungbane singba
kaya kedogi thongisingda natana imung manung mari mata sing yausingduna honarabadi chinjal tamba pantangdaba lebak ama ohenba ngamna bohona se haiki ngasiki tharamda kanglai pauge senior reporter kedogi president soibam maniton ICAR Nes Impalge Senior Principal Dr. Is Bir Kumar Panthabi Housing Executive Director Rakesh Tayin Jamna Mathang Singha Thoromapo Amadi Akhanaba Mitung Arki Mabokumon Thoromaduda Kharambam Ima Kaichal Mari Amadi Lamlong Kaichalda Bopam Phambi Ahlo Oirebi Ima Manga Khangatuna Achamba Kudol Port Biduna Ikai Khuna Wodki Ayaba yaudana Lokta Pata Irat Thoni Togani Haina Lakpada Moirang Amadi Thangagi Miyamna Thingbadagi Nakalaniki Marata Irang Thokre Police na Irang Adabulak Sin Tuna Irat Thoni Toba Lakpasing Mayamda Halantre Hari Thodo Singarang Midang Tokibani Irat Thoni Toba Lakibasing Adu Langboy Langdai Sintha Pundana Sinduna Amaiba Amaibi Kya Yauna Mio Chamanga Romna Hiang Hiren Adu Puduna Loktak Pata Miyamna Lakibani Pawasina Hai Hiang Hiren Adu Loktak Pata Lais Hanagani Haina Lakpada Mapamadugi Miyamna Athingba Pibagaloina Thoram Adu Toyaroi Numidang Pun Nipam Makai Taba Pawa Nakalaniki Marakta Marayana Baga Loinana Irang Thoki Irang Adu Police na Kamzinaba Kana Honaki Tungda Irathoni Toba Lakibasing Adu Police na Morang Kaithil Pawa Putoklaba Matung Garang Numidang Athingba Pung Daranit Toin Makairum Taba Duaida Mayamda Halanki Hairi Monsum Haina Mingtonba Organization Asina Sinduna Music Video Album Pongbagi Tharam Amam Manipur Press Club in Palda Pasoi Assembly Constituency ex-MLA Sapam Kunzakeshuna Athiba Mitung Oidana Pangthokre Tharam Duda Monsumgi President Soibam Baruna Thoromapu Amadi M Music Fellow State Kala Academy Ziten Naurena Kanaba Mitung Oibagaloinana Aribam Ibom Sanmana Special Invitee Oina Serviaki Ikalna Chahi Kudingi Leptana Pakthok Liba Sajibu Kudol Ige Khongol Liba Kumsi Sahi Su Lagleba April Litam Kumapan Sajibuki Kunmangani Panba Ningthokaba Numita Kunung Mamangi PCYWC Lampak Tapang Thulagani Hairaba Numita Sida Iresa Singh CSO Association Organization Singna Banda Blockade Chingba Apanba Bibi Danaba Iramdam Kanba Apanba Lob Ikalna Thadroba Cherolamana Hairagli Seruna Sinamakatana Hairaglibana Ningol Oibisingna Mabung Magpa Oibisingda Yaipa Thousanga Loinana Ngamzaba Kudon Tamzabagi Tharamasida Ikalgi Luploi Singna Iresa Punamaki Mapamda Yaipa Bozan Bizade Iramda Masigi Iresa Punamak Apaba Nungaiba Tangdu Leitaba Bapangang Kanba Iramdam Amagidama Mipan Tandana Isana Isagi Mithoi Mihanba Oinaba Subanombagi Hainabi Kautok Lanusi Yalomi Ekoi Amana Amage Mating Pangatuna Nusi Sanana Paba Marachepa Iramdam Ohenduna Malemda Kanglei Manipur Kunaibo Saktalusi Hairagli Manipur Amasung Masiga Tainana Ladiba State Amadi Yumno Naba Myanmar Ge Zaga Sinda Akanba Akak Pagaloinana Nonglai Nuksit Lakliba Nomanini Asida Sikadari Haina Meteorological Department Ge Pangba Pawaman Hari Panbayabadi Numikharanigi Mamangda Kanbanong Lai Nuksit Tokduna Mioi Ohum Lake Kidabagaloinana Yum Kaya Mangantahan Krabani Medi Paminki Pauna Hari Madadi Manipuda Ladiba Mioi Singna Akak Arau Amade Akanba Nong Nungsit Lakadari Basidagi Mangzunana Jakshana Wapai Hari Indian Navy Family Ge First Lady Lina Lanbana Jahaz Gebo Amada UB Amatugaraga INS Imphal Haina Mintonba Missile Destroyer Amalance Tokre Navy Safe Admiral Sunit Lanbagi Loinabi Rina Lanbana Maritime Gate Nabi Ngaptuna Atava Vedadagi Sloks and Tidana Tharomadugo Precite Toke INS Impal Kova Missile Destroyer Langizahas Asi John Listen Home Contractor Lumi Lost of Gitaramadu Mumbai Del Leba Mazadont Dock Shipbuilders Limited Site upon Tokibane Indian Ocean Resenda Tuzilapa Sinus Warship Singbo Mayuk Nanaba Nova Sib Amadi Submarine Yankitaru Sananabagi Project by Kapada Gamina Ayaba Pikibani Zasingadu New Delhi Headquarters Oiba Indian Navy's Directorate of Naval Designer Design Tobani Navina Piba reporter Zasing Ado meter Chamaga Boom the Sange meter Taratere Dasmek Maripa A
नेवी की वांगालोई कैप्टन पी.के. शर्मा हाइखिबदा मेक इन इंडिया के फिलोसॉफी की मखादा लांगी जासिंग असी साबने हाइखि जापान की ममिट उद्रबा सेलर अमना चतरप महा के नॉन स्टॉप पैसिफिक वॉयस ngasi मपुंग फाखरे पाक्सख्रबा ओसिन लाना ममिट उद्रबा मियोई अमना याचो होनबा चै यांखनि थोय सुरबा मित्सुहिरो इवामोटोना अहनबा मियोई ओइरे माना अमेरिकन नेविगेटर डॉग स्मिक लोइनना चै असगे फेब्रुवारी के तांग कुनमरिदा यूएस दगे होनबा होखिबने हंदकी असिना इवामोटो के अनिरक सुबा एटेम्पटी चै तरुकी ममांगदा माके यास अदुना वाल मदा थिंगजलुबदगी लोखिबने माके कोंसट के असंबा किलोमीटर लेसन तरामरिने इवामोटो चै तरतरुक सुरपदा ममितांग खिबने हाइरे हाउसिंग अरबदा मरोइबा पाउ अमने पिसरे फायर सर्विस डे अमसोंग वीक ऑब्जर्वेशन थोरम पांथोखरे कंगाई इकोनॉमिक डेवलपमेंट ऑर्गेनाइजेशन के दोगे तरतरे सुबंग मपोको मंथोरम पांथोखरे लोइनना INS इम्फाल हाइना मिंथनबा मिशन डिस्ट्रॉयर लॉन्च तोखरे इमेज पाउदम असेगिदे मतंग असेदा लोइसरे इन ताबिति बसुबो अमुखान